ꯑꯍꯥꯟꯕꯃꯛꯇꯗ ꯁꯔꯒ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯅꯤꯕꯨ ꯁꯦꯝꯕꯤꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯊꯥꯒꯠꯆꯔꯤ꯫ ꯂꯣꯏꯅꯅ ꯏꯞꯖꯦꯠ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯁꯟꯗꯣꯛꯆꯔꯤꯕ ꯍꯦꯚꯟ ꯑꯦꯟ ꯍꯦꯜꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯀꯌꯥ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯍꯔꯥꯎ ꯇꯌꯥꯝꯕ ꯄꯤꯖꯔꯤ꯫ ꯔꯦꯀꯣꯔꯗꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯅ ꯃꯇꯝ ꯈꯔ ꯂꯦꯞꯂꯨꯔꯦ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯔꯦꯚꯔꯦꯟ ꯄꯥꯁꯇꯔ ꯄꯥꯛꯀꯤ ꯇꯦꯁꯇꯤꯃꯣꯅꯤ 1001 ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯔꯤ ꯔꯦꯚꯔꯦꯟ ꯄꯥꯁꯇꯔ ꯄꯥꯛꯀꯤ ꯇꯦꯁꯇꯤꯃꯣꯅꯤ, ꯃꯗꯨꯗꯤ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯗꯨꯠꯁꯤꯡ ꯊꯥꯕꯤꯗꯨꯅ ꯅꯣꯔꯣꯛ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯔꯦꯚꯔꯦꯟ ꯄꯥꯁꯇꯔ ꯄꯥꯛꯅ ꯎꯔꯛꯄ ꯑꯃꯗꯤ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯨ ꯉꯁꯤ ꯋꯥꯔꯤ ꯑꯣꯏꯅ ꯑꯃꯗꯤ ꯔꯦꯚꯔꯦꯟ ꯄꯥꯁꯇꯔ ꯄꯥꯛ ꯃꯁꯥꯃꯛꯅ ꯐꯣꯡꯗꯣꯛꯄꯁꯤꯡ ꯑꯗꯨ ꯉꯁꯤ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯛꯇꯨꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ꯫ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤ ꯑꯍꯧꯕꯗꯒꯤꯅ ꯑꯔꯣꯏꯕ ꯐꯥꯎꯕꯗ ꯇꯥꯕꯤꯅꯅꯕ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯍꯧꯖꯤꯛ ꯂꯧꯃꯤꯟꯅꯔꯁꯤ ꯔꯦꯚꯔꯦꯟ ꯄꯥꯁꯇꯔ ꯄꯥꯛꯀꯤ ꯇꯦꯁꯇꯤꯃꯣꯅꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ 1001꯫ ꯗꯨꯠ ꯑꯅꯤ ꯑꯗꯨꯅ ꯑꯩꯕꯨ ꯈꯝꯅꯨꯡ ꯂꯩꯕꯥꯛꯇ ꯄꯨꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯅꯣꯔꯣꯛꯄꯨ ꯌꯦꯡꯒꯅꯤ꯫ ꯅꯈꯣꯏꯅ ꯅꯣꯔꯣꯛꯀꯤ ꯄꯥꯛ ꯆꯥꯎꯕ ꯈꯪꯗꯦ꯫ ꯃꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ꯫ ꯃꯁꯤ ꯁꯤꯔꯥꯞ ꯐꯪꯂꯕ ꯑꯃꯁꯨꯡ ꯂꯣꯝꯕ ꯅꯥꯏꯗꯅ ꯑꯔꯥꯟꯕ ꯇꯥꯔꯕ ꯊꯋꯥꯏꯁꯤꯡꯒꯤ ꯂꯩꯐꯝꯅꯤ꯫ ꯅꯣꯔꯣꯛ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯍꯦꯟꯅ ꯁꯔꯨꯛ 1000 ꯆꯥꯎꯕ ꯍꯦꯜꯂꯤ꯫ ꯅꯣꯔꯣꯛꯀꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯉꯥꯡꯕ ꯃꯆꯨ ꯑꯣꯏ, ꯑꯗꯨꯒ ꯇꯪꯈꯥꯏ ꯑꯃꯅ ꯈꯔ ꯃꯝꯁꯤꯟꯕ ꯑꯃꯨꯕ ꯃꯆꯨ ꯑꯣꯏ꯫ ꯑꯩꯅ ꯗꯨꯠꯁꯤꯡ ꯑꯗꯨꯗ ꯍꯪꯂꯝꯃꯤ, ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯁꯤ ꯑꯉꯥꯡꯕ ꯑꯣꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯗꯨꯠꯁꯤꯡ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯃꯗꯨ ꯅꯪꯅ ꯈꯪꯗꯕ꯭ꯔꯥ? ꯃꯗꯨ ꯆꯥꯛꯂꯤꯕ ꯀꯥꯡꯇꯨꯛꯅꯤ, ꯑꯇꯣꯞꯄ ꯇꯪꯈꯥꯏ ꯑꯗꯨꯅ ꯑꯃꯝꯕꯅꯤ꯫ ꯃꯤꯑꯣꯏꯕꯁꯤꯡꯅ ꯄꯥꯞ ꯇꯧꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯔꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯅꯥꯀꯜ ꯑꯅꯤꯃꯛꯇꯒꯤ ꯅꯩꯒꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯆꯔꯆ ꯃꯁꯤꯡ ꯌꯥꯝꯅ ꯂꯩ ꯑꯃꯁꯨꯡ ꯆꯔꯆ ꯀꯌꯥ ꯑꯃꯗꯤ ꯃꯤ ꯀꯌꯥꯅ ꯊꯜꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏ ꯑꯌꯥꯝꯕꯗꯤ ꯑꯆꯨꯝꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯤꯡ ꯑꯣꯏꯗꯦ꯫ ꯃꯈꯣꯏ ꯆꯔꯆ ꯀꯥꯕꯁꯤꯡ ꯑꯣꯏꯕ ꯈꯛꯇꯅꯤ꯫ ꯑꯆꯨꯝꯕ ꯆꯔꯆꯁꯤꯡꯅ ꯁꯔꯒ ꯑꯃꯁꯨꯡ ꯅꯣꯔꯣꯛ ꯂꯩ ꯍꯥꯏꯕꯁꯤ ꯆꯦꯠꯅ ꯊꯥꯖꯒꯅꯤ꯫ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯆꯃꯝꯅꯕꯅ ꯊꯜꯂꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯁꯔꯒ ꯑꯃꯁꯨꯡ ꯅꯣꯔꯣꯛ ꯂꯩ ꯍꯥꯏꯕ ꯆꯦꯠꯅ ꯊꯥꯖꯗꯦ꯫ ꯊꯋꯥꯏ ꯑꯃꯅ ꯁꯔꯒꯗ ꯆꯪꯕ ꯃꯇꯝꯗ ꯁꯤꯔꯥꯞ ꯐꯪꯂꯕ ꯊꯋꯥꯏ 1000 ꯑꯃꯅ ꯅꯣꯔꯣꯛꯇ ꯆꯪꯏ꯫ ꯅꯣꯔꯣꯛ ꯑꯃꯁꯨꯡ ꯁꯔꯒꯒꯤ ꯆꯥꯡ ꯑꯁꯤ 1000ꯗ ꯑꯃꯅꯤ꯫ ꯑꯩꯍꯥꯛ ꯑꯁꯤ ꯄ꯭ꯔꯦꯁꯕꯤꯇꯦꯔꯤꯌꯟ ꯄꯥꯁꯇꯔ ꯑꯃꯅꯤ, ꯑꯗꯨꯒ ꯃꯤꯁꯤꯡꯅ ꯁꯛꯈꯪꯅꯔꯕ ꯁ꯭ꯄꯤꯀꯔ ꯑꯃꯁꯨꯅꯤ꯫ ꯀꯣꯔꯤꯌꯥꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯊꯤꯑꯣꯂꯣꯖꯤꯀꯦꯜ ꯁ꯭ꯀꯨꯜ ꯑꯃꯗꯒꯤ ꯑꯩꯍꯥꯛ ꯒ꯭ꯔꯦꯖꯨꯑꯦꯠ ꯇꯧꯈꯤ꯫ ꯑꯩꯅ ꯀꯩꯗꯧꯉꯩꯗꯁꯨ ꯁꯔꯒ ꯑꯃꯁꯨꯡ ꯅꯣꯔꯣꯛꯀꯤ ꯋꯥꯔꯤꯁꯤꯡ ꯇꯥꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯍꯥꯛꯅ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯗ ꯁꯥꯈꯤ ꯇꯧꯅꯅꯕ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯔꯝꯗ ꯏꯕ ꯃꯤ ꯑꯃꯅꯤ꯫ ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃꯅꯤ ꯍꯥꯏꯅ ꯅꯪꯅ ꯊꯥꯖꯔꯕꯁꯨ, ꯅꯍꯥꯛꯅ ꯁꯩꯇꯥꯟꯒꯤ ꯑꯅꯤꯡꯕꯗ ꯅꯪꯒꯤ ꯄꯨꯟꯁꯤ ꯍꯤꯡꯂꯕꯗꯤ ꯅꯣꯔꯣꯛꯇ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ꯫ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯅ ꯎꯈꯤꯕ ꯃꯐꯝ ꯑꯗꯨ ꯃꯩ ꯆꯥꯛꯂꯤꯕ ꯀꯥꯡꯇꯨꯛꯀꯤ ꯃꯐꯝꯅꯤ꯫ ꯅꯈꯣꯏꯅ ꯚꯥꯞꯅ ꯐꯥꯎꯕ ꯁꯥꯕ ꯉꯝꯂꯣꯏ ꯅꯣꯔꯣꯛꯀꯤ ꯃꯩ ꯑꯁꯤ ꯀꯌꯥꯝ ꯁꯥꯕꯒꯦ ꯍꯥꯏꯕꯗꯨ꯫ ꯀꯅꯥꯃꯠꯇꯅ ꯑꯁꯨꯛ ꯁꯥꯊꯤꯕ ꯃꯩꯁꯥ ꯑꯁꯤꯕꯨ ꯈꯥꯡꯕ ꯉꯝꯂꯣꯏ꯫ ꯅꯣꯔꯣꯛꯇ ꯂꯩꯕ ꯃꯤꯁꯤꯡꯅ ꯋꯥꯐꯝ 3 ꯍꯥꯏ꯫ ꯑꯍꯥꯟꯕꯗ ꯃꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯃꯟꯕꯅ ꯃꯈꯣꯏ ꯁꯤꯒꯗꯧꯔꯕꯒꯨꯝꯅ ꯐꯥꯎꯏ꯫ ꯑꯅꯤꯁꯨꯕꯗ ꯃꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯧꯔꯥꯡꯏ, ꯑꯗꯨꯅ ꯁꯤꯔꯒꯗꯧꯕꯒꯨꯝ ꯐꯥꯎꯏ꯫ ꯑꯍꯨꯝꯁꯨꯕꯗ ꯅꯈꯣꯏꯅ ꯇꯥꯒꯅꯤ, ꯃꯤꯑꯣꯏ ꯀꯌꯥꯅ ꯏꯁꯤꯡꯕꯨ ꯊꯤꯔꯤꯕ꯫ ꯃꯁꯤ ꯂꯣꯝꯕ ナꯏꯗꯕ ꯑꯗꯨꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥꯅ ꯉꯁꯤ ꯍꯥꯏꯔꯤ, ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯗ ꯅꯤꯡꯇꯝ ꯂꯩ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗ ꯃꯈꯣꯏꯅ ꯆꯠꯂꯤ꯫ ꯑꯩꯅ ꯗꯨꯠ ꯑꯗꯨꯗ ꯍꯪꯂꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯨꯕꯒꯤꯅꯣ? ꯗꯨꯠ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯑꯍꯥꯟꯕ ꯀꯥꯡꯂꯨꯞ ꯑꯁꯤꯗꯤ ꯊꯥꯖꯗꯕ ꯍꯥꯏꯕꯗꯤ ꯑꯟꯕꯤꯂꯤꯚꯔ ꯃꯤꯁꯤꯡ ꯑꯗꯨꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯈꯤꯗ꯭ꯔꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯨꯛꯅꯤꯡ ꯍꯣꯡꯒꯗꯕꯅꯤ꯫
ꯗꯨꯠ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯅꯤꯁꯨꯕ ꯀꯥꯡꯂꯨꯞ ꯑꯁꯤꯗꯤ ꯖꯤꯁꯨꯕꯨ ꯊꯥꯖꯈꯤꯕ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯈꯤꯗꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯒꯗꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯚꯨꯗ ꯆꯪꯖꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯔꯣꯏꯗꯧꯕꯅꯤ ꯆꯤꯟ ꯈꯛꯀꯤ ꯊꯕꯛꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯅꯠꯇꯦ ꯄꯥꯞꯀꯤ ꯆꯩꯅꯥ ꯐꯥꯎꯗꯨꯅ ꯑꯃꯗꯤ ꯊꯃꯣꯏ ꯆꯦꯠꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯍꯣꯡꯒꯗꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯄꯥꯁꯇꯔꯁꯤꯡ ꯑꯦꯜꯗꯔꯁꯤꯡ ꯑꯃꯁꯨꯡ ꯗꯤꯀꯟꯁꯤꯡ kaya ꯅꯣꯔꯣꯛꯇ ꯂꯩꯕ ꯎꯔꯝꯃꯤ ꯑꯩꯅ ꯗꯨꯠ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯈꯪꯉꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩꯗ ꯏꯁꯣꯔꯕꯨ ꯊꯥꯖꯅ ꯁꯦꯕꯥ ꯇꯧꯈꯤꯕꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯁꯤꯈꯤꯕꯅꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯕꯨ ꯏꯁꯣꯔꯒ ꯁꯔꯒꯗ ꯂꯩꯃꯤꯟꯅꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯅꯣꯔꯣꯛꯇ ꯎꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯂꯥꯎꯔꯦ ꯃꯗꯨꯗꯤ ꯃꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯏ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯩꯔꯤꯕꯅꯣ ꯗꯨꯠ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ ꯄꯥꯁꯇꯔ ꯄꯥꯛ ꯌꯣꯡꯒ꯭ꯌꯨ ꯃꯤ ꯑꯃꯅ ꯃꯄꯥꯟ ꯊꯣꯡꯗ ꯈ꯭ꯔꯤꯁꯇꯒꯤ ꯑꯁꯦꯡꯕ ꯇꯨꯡ ꯏꯟꯕ ꯑꯣꯏꯅ ꯎꯍꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯊꯃꯣꯏ ꯑꯗꯨ ꯈꯪꯉꯤ ꯃꯈꯣꯏꯅ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯡꯕꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯉꯥꯛꯇꯦ ꯊꯥꯡꯒꯩ ꯁꯦꯡꯅ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯡꯗ ꯃꯈꯣꯏꯅ ꯄꯩꯁꯥ ꯇꯥꯟꯕ ꯄꯥꯝꯃꯤ ꯗꯤꯀꯟꯁꯤꯡ ꯑꯃꯗꯤ ꯑꯦꯜꯗꯔꯁꯤꯡ kaya ꯑꯃꯅ ꯃꯈꯣꯏꯒꯤ ꯄꯥꯁꯇꯔꯁꯤꯡꯅ ꯇꯝꯕꯤꯕ ꯑꯗꯨꯕꯨ ꯐꯠꯇꯅ ꯂꯧꯏ ꯃꯈꯣꯏꯅ ꯇꯥꯏꯠ ꯐꯖꯅ ꯄꯤꯈꯤꯗꯦ ꯃꯈꯣꯏꯅ ꯄ꯭ꯔꯊꯅꯥ ꯇꯧꯈꯤꯗꯦ ꯃꯈꯣꯏꯅ ꯃꯤꯁꯤꯡꯗ ꯄꯥꯎ ꯑꯃꯠꯇ ꯁꯟꯗꯣꯛꯈꯤꯗꯦ ꯃꯁꯤꯒꯤ ꯑꯌꯥꯝꯕ ꯑꯦꯜꯗꯔꯁꯤꯡ ꯑꯃꯁꯨꯡ ꯗꯤꯀꯟꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯄꯥꯁꯇꯔꯁꯤꯡꯕꯨ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯊꯛ ꯊꯣꯡꯕꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯈꯤ ꯃꯈꯣꯏꯅ ꯄꯥꯁꯇꯔꯒꯤ ꯃꯊꯧꯗ ꯑꯃꯗꯤ ꯊꯕꯛꯇ ꯈꯨꯠ ꯊꯤꯡꯖꯤꯟꯈꯤ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯇꯨꯝꯐꯝꯁꯤꯡꯗ ꯃꯈꯣꯏꯅ ꯈꯟꯈꯤ ꯃꯈꯣꯏꯅ ꯑꯐꯕ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯒꯤ ꯃꯄꯨꯛꯅꯤꯡ ꯍꯣꯡꯈꯤꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯕꯨ ꯅꯣꯔꯣꯛꯀꯤ ꯃꯩ ꯃꯔꯛꯇ ꯍꯨꯟꯊꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯎꯈꯤ ꯀꯣꯔꯤꯌꯥꯗ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯑꯣꯠ ꯅꯩꯈꯤꯕ ꯅꯤꯡꯊꯧ ꯑꯃ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯃꯆꯥ ꯑꯃ ꯃꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯅ ꯀꯣꯔꯤꯌꯥꯗ ꯖꯤꯁꯨꯕꯨ ꯊꯥꯖꯕ kayabꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤ ꯃꯈꯣꯏꯕꯨ ꯅꯣꯔꯣꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯕ ꯃꯐꯝ ꯃꯌꯥꯏꯗ ꯊꯝꯂꯝꯃꯤ ꯑꯩꯅ ꯎꯈꯤ ꯍꯤꯠꯂꯔꯕꯨꯁꯨ ꯁ꯭ꯇꯥꯂꯤꯟꯕꯨꯁꯨ ꯃꯥꯎ ꯖꯦꯗꯣꯡ ꯑꯃꯁꯨꯡ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯑꯐꯥꯎꯕ ꯄꯥꯁꯇꯔ ꯀꯥꯡ ꯑꯗꯨꯒ ꯖꯄꯥꯟꯒꯤ ꯑꯐꯥꯎꯕ ꯍꯤꯔꯣ ꯑꯃ ꯑꯃꯁꯨꯡ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯝꯕ ꯃꯐꯝ ꯃꯗꯨꯗꯤ ꯃꯝꯕ ꯍꯦꯃꯟꯕꯅ ꯀꯗꯥꯏꯗ ꯅꯦꯠꯀꯅꯤ ꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯊꯨꯡꯂꯝꯃꯤ ꯑꯩꯅ ꯂꯥꯎꯔꯝꯃꯤ ꯗꯨꯠꯁꯤꯡ ꯃꯁꯤ ꯌꯥꯝꯅ ꯃꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯎꯒꯅꯤ ꯗꯨꯠꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯂꯦꯡꯕꯥꯟꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯍꯥꯏꯔꯛꯏ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯣ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯎꯕ ꯉꯝꯈꯤ ꯌꯥꯝꯂꯕ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯔꯝꯕ ꯐꯤ ꯊꯣꯡꯗꯕ ꯃꯤꯑꯣꯏꯁꯤꯡ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯇꯤꯟꯁꯤꯡꯅ ꯃꯔꯦꯡ ꯆꯠꯂꯝꯃꯤ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯇꯤꯟꯁꯤꯡꯅ ꯄꯨꯔꯥ ꯀꯨꯞꯁꯤꯟꯈꯤꯕ ꯑꯗꯨꯅ ꯏꯟꯆꯤ ꯑꯃ ꯐꯥꯎꯕ ꯑꯍꯥꯡꯕ ꯃꯐꯝ ꯎꯔꯝꯗꯦ ꯐꯤ ꯊꯣꯡꯗꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯌꯥ ꯆꯤꯛꯁꯤꯟꯗꯨꯅ ꯇꯤꯟꯁꯤꯡ ꯑꯗꯨ ꯇꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯩꯅ ꯍꯪꯂꯝꯃꯤ ꯃꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯇꯥꯏꯕꯪꯄꯥꯟꯗ ꯍꯤꯡꯂꯤꯉꯩꯗ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯃꯒ ꯑꯃꯒ ꯊꯤꯟꯗꯠꯅꯕ ꯑꯃꯁꯨꯡ ꯍꯥꯏꯊꯤꯅꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅꯤ ꯃꯈꯣꯏꯅ ꯑꯃꯒ ꯑꯃꯒꯗ ꯍꯥꯏꯅꯈꯤꯕ ꯑꯗꯨ ꯊꯧꯋꯥ ꯁꯥꯈꯤꯗꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯎꯔꯝꯃꯤ ꯐꯠꯇꯕ ꯂꯥꯏꯁꯤꯡꯅ ꯊꯥꯡꯒꯣꯜꯁꯤꯡꯅ ꯃꯤꯁꯤꯡꯒꯤ ꯃꯕꯨꯛꯇ ꯊꯤꯟꯗꯠꯂꯝꯃꯤ ꯃꯈꯣꯏꯅ ꯂꯥꯎꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯈꯥꯡꯕ ꯉꯝꯂꯝꯗꯦ ꯑꯩꯅ ꯗꯨꯠꯁꯤꯡꯗ ꯍꯪꯂꯝꯃꯤ ꯃꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯇꯥꯏꯕꯪꯄꯥꯟꯗ ꯍꯤꯡꯂꯤꯉꯩꯗ ꯀꯔꯤ ꯇꯧꯔꯝꯕꯒꯦ ꯃꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯊꯕꯛꯁꯤꯡ ꯐꯪꯈꯤ ꯃꯌꯨꯝ ꯂꯩꯈꯤ ꯑꯃꯁꯨꯡ ꯏꯃꯨꯡ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯏꯁꯣꯔꯗ ꯄꯤꯈꯤꯗꯦ ꯃꯈꯣꯏꯅ ꯂꯥꯏꯔꯕꯁꯤꯡꯕꯨ ꯇꯦꯡꯕꯥꯡꯈꯤꯗꯦ ꯃꯈꯣꯏꯒꯤ ꯆꯔꯆꯁꯤꯡꯗ ꯑꯃꯁꯨꯡ ꯑꯇꯩ ꯏꯁꯣꯔꯒꯤ ꯊꯕꯛꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯈꯤꯗꯦ ꯃꯈꯣꯏ ꯌꯥꯝꯅ ꯂꯤꯛꯄ ꯑꯃꯁꯨꯡ ꯃꯤꯍꯧ ꯆꯥꯎꯕ ꯃꯤꯁꯤꯡꯅꯤ ꯃꯈꯣꯏꯅ ꯂꯥꯏꯔꯕ ꯃꯤꯁꯤꯡ ꯊꯦꯡꯅꯔꯕ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯃꯈꯣꯏꯕు ꯊꯧꯋꯥ ꯁꯥꯈꯤꯗꯦ ꯑꯃꯁꯨꯡ ꯈꯟꯕꯤꯈꯤꯗꯦ ꯃꯈꯣꯏꯅ ꯃꯈꯣꯏ ꯃꯁꯥꯒꯤꯗꯃꯛ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯈꯛꯀꯤ ꯈꯜꯂꯝꯃꯤ ꯃꯈꯣꯏ ꯅꯤꯡꯊꯤꯖꯕ ꯐꯤꯖꯦꯠ ꯁꯦꯠꯈꯤ ꯍꯥꯎꯅ ꯆꯥꯈꯤ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯐꯪꯈꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯈꯣꯏꯒꯤ ꯆꯈꯥꯎꯁꯤꯡ ꯊꯤꯟꯗꯠꯂꯤꯕꯁꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯄꯨꯛꯁꯤꯡ ꯃꯤꯍꯧ ꯆꯥꯎꯕꯅ ꯊꯜꯂꯝꯃꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯔꯤꯚꯔꯦꯟ ꯄꯥꯁꯇꯔ ꯄꯥꯛꯀꯤ ꯇꯦꯁꯇꯤꯃꯣꯅꯤ 1021 ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯏꯪꯅ ꯆꯤꯡꯅ ꯂꯩꯔꯒ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯅꯈꯣꯏꯕꯨ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ